अहानबद मरुइबा पाउखरा म्यामना थमजगी होम मिनिस्टर अमित शाहना कुकीजो कम्युनिटी की डिमांड ओइरिबा सेपरेट एडमिनिस्ट्रेशन यूनियन टेरिटरी स्टेटस पीगदबनी हैबा मखोइगी डिमांड अदु मधु सेंटरना completely non-negotiable ne हैबा वाफम फोंदोरखरे हाइरि हाइरिबसी होम मिनिस्टर अमित शाह मणिपुर की गवर्नर ओइरिबा एके बलादा फोंदोखिबन हैबा पावमसु म्यामदा तेंतकना थमजरी अमरोमदना ngarang khumnangjangi buffer zone changsilakhiba Meitei ama Indian Army na rescue tawba ngamkhre hairi amaromdana free movement yahalagani lakhokhibagi matung ina senapati phawbo sakadaba khongsat lamtha bawkhre hairi हाइरिबेसिंग असिदगी लमदम असिदा फ्री मूवमेंट यहालगनी हाइनि यूनियन होम मिनिस्टर अमित शाह फोंदोखिबगी मतुंगिना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स ना सिंधुना सेनापति फाव सकदबा खोंसत अमंगसी दुइलेलेंद लेबे इम्फाल वार सिमेट्री ममांगदगी लामथाग्रे हाइरि हाइरिब लामथाबगी थौदोसी सिक्योरिटी न थिंगबगी थबक सथरि हाइबा पावमुस मेमना तेंतना थमजगे अदुगा हौजिक थोकलिबा मरुइबा पावमना प्रोटेस्टर सिंगस असौब मोंग उंखनबा गंगी फाइल थोकरे हाइरिबसी मखोगी एरियादा एमएसटी बस ना क्रॉस तरफ मतमदगी हाइरिब थगदो उच थोकपनी हाइरिब थगदो उच सिक्योरिटी फोर्स सिंगना टियर गैस कापतुना तनखाइबगी थबा अकन मोंग न सथरि लोइनना असोकपा मियो यावरे हेबा पावसु म्यामना तेंतना थमजरी मणिपुर टॉप चैनल की मैकेदी मरोइबी इ पाउसिंग म्यामना थमजगी अहानबदा थदौ इनपी अमदी मैते अलायंस की अपुनबा मिफम पांगथोक्तुना वारेप तरुक लोख्री पना पाउसीदगी लकुसरगा मणिपुर की थदौ फुरुक की अपुनबा लुप अमा ओइरिबा थदौ इनपी मणिपुर अमदी मणिपुर की मपान लैरिबा तुंगान तुंगान मितै लुप सिंग अपुनबा मैते अलायंस की मिटसिंगा लोइनना कम्युनिटी अंडरस्टैंडिंग फॉर पीसफुल एंड हार्मोनियस coexistence in Manipur haibisi da mifam ama pangthokre haina lup ani sina phongdokri hiramasiga mari leina ngasi nungthul pung 3 minute taraga manga tabda New Delhi gi PT Uma Shankar Dixit Road Tinmurti Mark ta leiba Biswa Yuwa Kendra da pangthokpa apun press conference ama pangthokre press conference edu thadau inpi gi Manipur gi president Jem thadau amadi Meitei alliance ki sagol sem Biramani yaw tuan tuan ma masak nai pa mi masak nai pa mi yoi singom de lup mani sigi thaupu pa singsu saru yaki thadau inpi Manipur amadi Meitei alliance ki mi phamaduna tuan tuan ba warep taruk amasloki warep singaduri Manipur gi laidiba khunai sigi furukudi maki marakta unity integrity peace respect amadi safety ohenbaga loinana Manipur furuk kayana punna amadi nungsinana khundaminaba state ama oina yakhatpa state asigi miyamgi khalaga punna thabak paikhatminaba Manipur state asigi yellow furup singi masak khangdokpaga loinana National Register of Citizenship NRC update tawba Kuki tribe pumba yellow furup nataba schedule tribe list gi lathokpa thadawasi Kuki ga mari leinadaba maromdom lerakpa top top furup amani haina khangananaba thadaw inpi Manipurna lawriba singthaningai oiba thaudang sakhangba mari state asida thengnariba community understanding misidentification amasum misinterpretation sipuna thengnaminaba haiba warep sing amatu eni yana khianisu pausta makhatari amaramdana haurakliba nahasing maraiba maprup nungsibigi inor hapa matam oire sanajawa lesemba power munaringai Manipur kangkhong sairi MLA sing masana khang resign toba matam oire Jai Chandra Konthausam Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur gi tarisuba mapokumon tharmngasi JN Manipur Dance Academy ki auditorium hall da pangthokre tharam aduda Rajya Sabha gi MP ningthoksana jawbala semba saknairaba Historians Professor Naurem Kumar JN Manipur Dance Academy gi Imphal gi director Pukram Bilas amadi Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipak ki chairman Jai Chandra Konthaujam na mathangsida chief guest special guest of honor amadi president oine saruyaki chief guest ki role piraduna ningthau sana jawbala semanai iramda masigi haurakliba nahasing maraibak mafru nungsibigi inor ama hapa matam hori iraibak iramda masibu ngalakhiba athaubisingi maramda kharagi hena thijinduna makhugi khungul liba matam hori lamasida justice committee na lawriba thaurang thaganingai ni maki makedigi spang biaba mating pangan haina thajaba pikhi Thauramadu saruk yaraduna Professor Naurem Kumar hai Manipur gi puwari da ningthau masa masusingna amatu oiba ngamdabadigi British ki mikha pon ki padugumna lengak pasingi marakta phammunabadigi miyam awapamna tahanmani Manipur gi hauzik oiriba
socio political gi phimam asi yamna kiningai oiba tangkak amada leiri luraba tangkak asid laingak pasing yauna mipum khudimakna maribak maramdam bu nungsiba madi kathokpa ngambegi wakhalonda thabak tawmina basangi lamdam asi hanagum amaga nungsi sanana laiminana bu honabada mitop sing asobu thawdang lo basangi sapmanaba platform amada lepminaduna tungi yefanabagidamag lambi ama thiminaba matam oire hakibagaloina manipur gi leizariba puwari asigi asengba saktamu miyamda mapung phana khangananaba justice committee na lauriba thawdang bu thagat ba phongdokhin thawra mapugi warol piraduna sai sandra kunthawjam hai imalebak manipur bu kanna bu honabada thawaina pontha pikraba kasumsangna punsi lenkiba madi miyamna punsi longkiba kaya bu ningsingduna madi athawsingi imung manungna punduna semliba committee asigi taresuba mapok khumona lakpada lebak miyamda yepa pauzal pibagaloina ima lebak manipurda ngasi thoklibu wathok asi luisinduna ingtap manaba khunayam purak oiresunaki sai centra na makhatana hai manipur miyamna khankiba mihutsingna lengak sembangamdabadigi president rule lakhan khrabanina miyamgi mihut oiribe mla singlebigi gontok leitri miyamgi thabak tawnaba khankiba makoina masagi wakhalonda yumpham oiraga power munaringaida manipur kangkhong sehali maram aduna MLA sing masana kan resign tawba matam oiri Union Home Minister Amit Shah na March 9 gi Manipur Miyam Free Movement yahalagani hana laukthokhiba phirep asigi mayokta leidiba sing matam sana warak haudrabadi India bu malemgi miyamna nokna khigani maram aduna matam saringaida terrorist sing maruf fangna mutharau saiki maangna makhata na hai India hairiba leiba si British ki makha pona laki Manipur su British ki makha pona laki adubo India digi Manipur na nongmata oiraba su British ki makhutagi ningtamba hana phangki habisi India na khangna salabdi Manipur si kaidonungda awab taroi mitop na landarakloi masi Manipur gi mathata lan tarakliba kanggo si kanano makhoi kadai digi laikai habisi lai habisi khangna ra pangaktani hairiba mitop singas India na awang puklamda musaina digi ngakthoknaba khulai oni seasonari masina maram oiraga Myanmar da leiba sin Kuki singa sina Manipur si makoigi mapa mapuna thamlamba lamamagi mawongda Manipur gi history semdoktuna India gi constitutional rights sing phangnaba naronda Mizoram da lona sangduna Manipur gi mafam sinba thungna sangsingkhri Manipur sangjapam lauduna British matamdagi leirakpa Kuki amadi anauba sin Kuki singna India gi house number piraga voter salali Aadhaar card pasile amadi schedule oihali lona sangsilakhiba Kuki singa sina ngasidi mahum pharaba matamda Meitei gi mathata lan tawraga Manipur thugaina bo honarakli asiguma Kuki singi laulam langa si India government na khangsinadana leibaga yelhomi Meitei bu mangna tawraglabadi India gi mathakta Meitei na pre-merger status talakpi habisi India na khangba payaki Manipur kanana bo honabada ipai pukaya na thawai thaba kiram de habisi ngasigi mirolna kaudri ngasigi mirolna su Manipur kanana bo honabada thawai thaba akiba leiti habisi khangba phai kenasu pawsta makhatari amaramdana kangla paw editorial mayam special content moina mayam na thamsagi PR lengak na mayam na piba thajaba mangandana bo hona kadabani India gi aroiba ngamkhai state oiriba Manipur gi apunba saktam thugairaga sin Kuki jau singgoiba tongwanba leibak ama semna ba haukiba mi ahum English ngani ga kun go homdoi ingdagi landarakhiba sahi ani mapung phajalakadori ngamkhai lana huralona na sangsilakhiba Kuki kangluki miyoisingna Meitei miyam hatpa yungkai mai thaduna terrorism gi khamthengba war crime maramna oiraga miyamgi mahausa gi punsi rol sauna awab saithing mayunari Meitei khunja miyamna Manipur gi apunbagi saktam lisang sin ngakpaga loinana punsi amasum lanthung ngakpagi thabak se thaduna laklabasu lengaki maiki digi haujik thokliba wathok asigi woroisin purakpa ngamdan lerakli India government na wathok asigi woroisin purakani haibigi wafam phongdokiba leirabasu loikham naidabu wathok oirakhibadagi central government na CM Biren bu Delhi da kauksilaba matung CM gi post gi resign tawbagi sirol governor da pisinduna Manipur assembly suspended animation amadi PR thamlakhibani President rule lengana wathok gi woroisin puraknaba khongthang oina apunbagi saktam ngakliba khunjasing amadi terroristing na logi wangba paiba lan sukulai sing surrender tawnaba tangak ani thokna matam pikibadu ngarang March 3 ki nungthil pung 3 da matam lakhe khul ngakpa Meitei singi oina governor na matam thakibagi manungda khulai sing ayamba pikhanakre governor na khulai pikhatpigi matam piba loikiba madi national highway sing yauna lambi singda ayat apan yaudana sathananabagi matam March 9 thakibadu hayni Ser asida March 9 the civil society loop ama oiriba Federation of Civil Society Organization Fox na tangdu leita pigi pauzal pubo khongsat kanglagi awang thangba thongdagi ahan bigi oina senapati phawu satnaba sem saba loikre
यूनियन होम मिनिस्टर मार्च निपानगी नेशनल हाईवेसिंग मियामना चथोक चसिन तौबदा अयेत अपन पीहनदनबा खंगनखिबदु कदाय फौबा माय पाकना थबकतो ओंथोरकपगे अमदि लंबीसिंग अथिंग थमलिबा सिन कुकी जौसिंग मेकेदिगी करम मखलगी खोंथांग लोखलकपगे हाइबगी मई सांगयेंगदा खोंगसद सकदोरिबनि फोक्सना सकदोरिबा खोंगसद असिदा कुकीसिंग अथिंग पीबा लेरखिबसिना खोंगसद असिदा पामदबा थौदोक थोलकप तारबदि यूनियन होम मिनिस्टर अमदि स्टेट की पीआर लेंगना मदुगी थौदांग पुफम थुई असिगुंबा लेबक थीबा थौदो असि थोअननबा लेंगना वार्ड फुटिंग द लखतफम थोप थबु लखलो थौरांग असि लखलबदि मियामना यूनियन होम मिनिस्टर की थौरांग द थगनरकनि करिगुमा मियामना पीखिबा थाजबसिंग अदु मतम साना थबक तो ओंथोक्तबा तारबदि थाजबा मांग ओइरकलुइदबिगी मरम लैति सेंट्रल गवर्नमेंट मियाम की लेंगाक इंथुरगा पीआर लेंगाक थमलखिबगी मयोक्ता मियामना पीआर लेंगाक पामदि मियाम की लेंगाक थमगदबनि हाइबगी खोलाव लेरकलिबगी मरमदि डेमोक्रेसी चटप लेबाक मियामगी मिहुना लेंगाकपगी मुहुत प्रेसिडेंट रूल थम्बा हाइबसी डिक्टेटरशिप का पाखकनब ओइबदगिनि अदुबो मियामगी लेंगाना पैखतप ngamdaba thapaksinga amadi hauzik thokliba sahi ani mapung phajilakadoroba sin koki zauna landarakibagi wathok asigi waroisin purakpa ngamlabadi PR lengakte miyamna thagatnarakani waroisin purakpa matamda apunbagi saktam amadi administration akaiba piba mawongi waroisin puraknaba honarak thoklabadi central government gi mayokta miyamgi wathok lan civil war tholoktuna hena tamthiba misi mina maihau langpok thoktuna india gi apunba saktamda mai salaknabigi maram oirakpa yabigi mi paiba leitabnati Manipur gi miyamna PR lengak lairinga gi manungda lamen tuhen miraiba masa refugee terroristing lamdam asidagi mapung phana lakshinduna tangdu leitaba purakani haibigi thajaba leiribasi mangandana bo honarakani haibigi thajaba le lengak te thajaba leibidigi khulngak pasingna khulai pakakna thingat halalaba matung lamen basingbu lakshin bangamdrabadi khulngak pasingna nauhongna khulai paina ba lakpu munbigi thabak satharak pathoklabadi madugi thaudang central government pugadabani Lenga na miyam na piba thajabasing thabak to ontok pangamdrabadi lenga amasu miyam ani ki marakta muknaba tholai heba kangla paw gi editorial miyam ni special content moina miyam da thamjari amarom dana doctor singna sel gi khalaga thabak tawroida bani director sambho doctor amadi nurse khrana sel gi damak thabak tawdun masana tawriba thaba adubu lana lamjing bagi wakal khanarakpa he thengnarakpa si tawroida bani haina health services ki director doctor sambho golmaina phungdokri waphamasing asi GNM Training School Thawal gi mari super base 2024-25 amasum GNM School of Nursing Chusampur gi mapan super base 2024-25 ta post torba GNM mahiroi singi maira makhutta amadi wasak lobagi tharam na phungdokibani ngasi Thawal district ki Wangbal community hall pangdokiba thoram aduda Manipur lenga ki health services ki director Dr. Sambo Golmaina subges CMO Thawal Dr. Y Nokulna president Thawal district hospital ki medical superintendent Dr. W Rohini Kumar Manipur nursing council ki register A Zamuna Devi masum GNM training school Thawal ki principal and memso bi Devinar guest of honor osna sarugyaki Thauramaduga Mari Lainana, Memsobi, Davina guest of honor oina Saryaki, Tauramaduga Mari Lainana, Dr. Sambona Makataratana, Nasi was a glory of my ruishing the Tabak Pairaglaba Matamda, Ishagi, Itau Masakanga Tagadabani, Hauziki Matamda, Tabak Toraba, Dr. Amadi, Nurse Krana, Sel Gidamak Tabak Tawduna Masana Tauri, but Tabadu, Lana Lamzim, Kanuk, Tengarak was Kaidonum the Tauri, the have a walk on Pondoki, and do Tantanasum the Mam the Tamzarangay, Hauziko in the Miam Paus, Matang Solutions, Mr. Miampuna no Pap that Yengminasi.